Manipur Hill Areas Committee gi member singi mifam ngasi kaure. Churachandpur gi Maheiroi Lupsingna Leingakta Mateng Pangdanaba Warep Loukhre. Tampaki Assembly Constituency Mapan gi MLA Singbu Manipur Legislative Assembly gi Hill Areas Committee gi member oina hapsilubagi wathok chauthorokle. Hill Areas Committee gi member singi athuba mifam ama ngasi kaukre. Amaromda Churachandpur gi Maheiroi Lupsingna Leingakta Mateng Pangdabagi khongjang changsinanaba Warep Loukhre. Tuibong da ngasi pangthongnaba thaurang tawriba Go to Hills 2.0 ge thauram saruk yadanaba Mar Student Association amasung KSO Churachandpur na appeal tawkhre. Pawasina makhatana hai Hill Areas Committee da tampake MLA mapan hapsinanaba thokiba speaker gi order amasung makoi nipan ge membership chanahandana thambagi matangda wa khananaba ngasi ayuk pung 13 tabada Manipur Legislative Assembly da laiba Hill Areas Committee gi roomda pangthongnaba mari lenaba membersing da cherol thakre. Cherol adugi matungina mifam asida committee asigi member khudingmangna chithadana saruk yananaba Hill Areas Committee ge chairman ke Laisio na khangankre haire. Marak asida matam khara lepduraba matungda anirak suba tangka ke Go to Hills ki thauram ngasidagi Churachandpur district ke Tuibong gi peace ground da hogdoklagani haina laukthokre. Ngasi ayuk pung 13 dagi hogadaba thauram ase Hill Areas Committee gi mifamga chap chana na phangjinare. Maramaduna Go to Hills ki thauram ase yaithokadra natraga Hill Areas Committee gi mifam yaithokadra haibagi matangda chanainare. Amaromda Mar Student Association Churachandpur gi President Jeffrey Jaute amade Cookie Student Organization Churachandpur gi President JN Haunio Baitena punna khuyek piduna thokpa cherol amana ngasi Chief Minister na Chief Guest oiduna Churachandpur gi Tuibong Peace Ground da pangthokadoriba Go to Hills 2.0 ge hogdokpagi thauram asida miyamna saruk yadanaba appeal tawkhre. Cherol aduna hai N Birena Luchingba Manipur Lengak asige anti tribal oiba thawong asigi mayokta Churachandpur district ke chingmi miyamna lai Hill Areas Committee Bill 2021 House ta puthokidaba loinana Indian Constitution ki Article 371C amasung Assembly ki Rules of Business ke wangmada Tampaki MLA mapanbu Hill Areas Committee gi member oina hapsinana bahona kiba adu chingmi singi mayokta leiba khongthang ne. Churachandpur district ta laiba Maheiroi singi Lupsingna oiba apunba mifam ama ngarang KSO Churachandpur gi office ta pangthoklaba matungda Hill Areas Committee Bill ase pass tawdriba phauba amade speaker na thokiba Tampaki MLA mapanbu Hill Areas Committee da hapsinanaba order adu handoktriba phauba Leingak asida mateng pangdabagi khongjang changsinanaba Warep Loukhre. Leingak asina laukhlaklaba marai ani longba thoksil ase aikhoina khangduna leithokpa ngamloi haire. Panba yabade handakta Hill Areas Committee na recommend tawkhiba adum oinamak Manipur Legislative Assembly dade puthokidraba the Manipur Hill Areas Autonomous District Council Bill 2021 amasung September amada Manipur Legislative Assembly gi speaker na thokiba singi saruk khara yauba Manipur gi Tampaki Assembly constituency mapan gi MLA singbu Hill Areas Committee gi member oina hapsinana bathokluba order adugi matangda khananabagidamag United Naga Council UNC na Naga Parliamentarian sing yauna Civil Society Organization singi oiba apunba mifam ama lakliba September 3 ki ayuk pung 13 taba matamda Mantri Pukhri da laiba Retreat House ta pangthoknaba kaukhiba laikhrabane. UNC All Naga Student Association Manipur, Naga Women's Union Manipur, Chandel Naga People Organization, Tangkhul Nagalong, UNC gi hanagi President Singh, Naga Parliamentarian Singh, ADC gi hanagi Chairman Singh amade Senior Activist Singh na mifam asida sungsoi soidana saruk yananaba khangankibane. All Tribal Student Union Manipur Atsum gi General Secretary AR Andriana khuyek piduna Hill Areas Committee gi Chairman da thaba cherol amada Hill Areas Committee da anoba member mapan hapsilakpa siga mari leinana Hill Areas Committee gi Chairman amade member singi oiba phirep adu September 3 ke numit jungba mamangda khangalaknaba matam thakibasu lairibane. Amaromda Manipur Legislative Assembly ki speaker na thokiba September amagi order adugi matung tarakpada Hill Areas Committee gi member oina nauna hapsilakiba MLA singna speaker da pirakpa application sing yanglaga lamlai gi yaudana MLA nipan Hill Areas Committee gi membership oiba adu chana handana thamle haina ngahana mukhanna Manipur Legislative Assembly gi speaker gi mingda assembly gi secretary na khuyek piduna order ama thorokiba laikhrabane. September amagi order aduda Kairau AC gi MLA Laurembam Rameswar Mitai Thangmaiban AC gi MLA Khumukcham Joykisan Langthabal AC gi MLA Karam Syam Nambol AC gi MLA Namairakpam Loken Singh Oinam AC gi MLA Laisram Radhakishore
Lilong ACG MLA Y Antas Khan, Wangkhem ACG MLA K Megachandra amadi Hairok ACG MLA TH Radeshyamna Makhoi busu Assembly gi Hill Areas Committee gi member oiba yahanbiyu haina tharakiba application da yumpham oiraga Speaker na makhoi bu Hill Areas Committee gi member oina hapsilubani haire More lambisu jiri lambisu matam kaktana bansing Loukhre Chandel District Animal Farmers Welfare Union na makhoi gi demand ngasi phawba thabak to onthok tabagi mayokta tha asigi taruki ahing nongyai dagi Imphal More lambi amasung Palel dagi Chandel phawbugi lambi matam kaktana bangi khongjang changsilagani haire Amaromdana Jiribamda laiba school singdagi oja transfer taukraba mahut tharak tabagi matangda Maheiroi loop anina tha asigi taret ki ahing nongyai dagi Imphal jiri lambida matam kaktana ban Loukhre Director Veterinary and Animal Husbandry Manipurna Laumi singa mari lainaba isu sing thabak oina pangthok tabagi mamangdasu Union asina bangi khongjang changsinke Adubu Manipur lengang na thajaba pibadagi khongjang handokibane Adubu Manipur lengang na pikiba thajaba ngasi phawba thabakta onthorok tabadagi Union asina matam kaktana National Highway da bangi khongjang changsinanaba phirep lawrakpani haina Union asigi cherol amada phongdorokle Jiribam Higher Secondary School amasung Borobekra Higher Secondary School Jiribam gi award pa oja sing mention dabagi mayokta KSO Jiribam amasung MSF District Committee Jiribam anina tha asigi taret ki ahing nongyai dagi Imphal Jiribam lambida matam kaktaba ban Loukhre Maheiroi loop ani asina punna thadorokpa cherol aman hai Jiribam gi yamna maru oiriba Higher Secondary School ani asigi award po oja lairiba si mention binaba matam kayagi mamangdagi Leingak amadi mari lainaba authority da taksinduna lakle adubu Leingak na school ani asigi oja taruk watpagi manungda oja ahum amadi school ani da posting gi order thokre aduga award po oja ahum amadi ngasi phawba thabirakna lairi haire Maheiroi loop ani gi maikaidagi Higher Secondary School ani asigi watliba oja ahum asigi mahut tharakpa ngamloidaba oirabadi school ani asidagi transfer taukiba oja sing adugi order kakadavani natraga oja mahut athubada tharakadavani haina taksinduna lakpani haide adubu Leingak na Maheiroi loop ani asigi wafam tabidaba haibase Jiribam gi Maheiroi singbu karisu laitana khanbani haina lawgane maram asina Imphal Jiribam lambida matam kaktaba bangi khongjang changsinanaba phirep asi lawrakpani haide ban asina emergency medical power supply amadi dharmaga mari lainaba chathok chasin tobada apanba piroi haide September 18 da kuki taba mafam singda shutdown lauthokre Leingakta suspension of operation sign taunabada yaugdaba KNF group na September 18 kuki black day numit Manipur ge kuki na namna taba mafam khudingmakta total shutdown lauthokre Lalau loop asigi publicity secretary Jerry Wi-Fi na thadorokpa cherolaman hai NSN IM na hatok pikraba kuki ichilinaw sing adugi mafamda ikai khumnaba utuna total shutdown asi tawgadabane shutdown manung commercial activity administrative functioning amadi educational institution sing thong hangloi adubu essential service ki oinade shutdown asina konseloi haide cherol sina makha taradun hai English singa maga chamapan marfudra ni thoi dage lisinga maga chamapan marfudra tret phawbugi manungda NSN IM na nupi angang yauna kuki micham lising kaya hatok pikhe kuki khun chahumgo hompu mai thaduna mangan badage mara laijadaba kuki kaya masagi maramda mayum makai laitaba refugee ohenkhe wafam asi KNF nansuna loop asigi luchingba laikhidraba nekholon kipgenna takpirambagi matungina community anige marakta nungsinadaba thokani haiduna karigumba amata phongdoktana lakpane adubu asigumba tamthiraba thogdok asigi matangda loop asina tumina khangduna laibage matam henkhre haina su phongdorokle NSN IM na nungsi haitana hatok pikraba ipa ipuna thambiramba lamgidamak thawaina pontha pikhiba dubu ningsingduna amadi paktak mihat asigi achumba wayel phangdriba phawba kuki black day observe tawkhigani haina su phongdorokle kuki miyamgi khwaidagi thamoi sokpa thogdok asibu ningsingduna pangthokliba kuki black day asigi mayokta laiba lanai miyoi natraga organization khudingmakpu KNF nansu group na yaknabani haina lawgani haina su phongdorokle Laibak asigi khwaidagi phaba medical gi oja kun khangatpada RIMS ki director A Shanta yaure Federation of Obstetrics and Gynecological Societies of India FOGSI na laibak asigi medical gi lamda khwaidagi phaba oja kun khangatpada awang nongpo ki oina Regional Institute of Medical Sciences RIMS ki director Professor A Shanta yaure loinana India ki khwaidagi chawba specialist professional singe organization oidiba
FOGSI na sinduna ngarang online gi khuthangda pangthokiba fidamningai oiraba ojagi numitta okhrei aroibada tabiriba pumnamakpu thagatchari